ꯊꯝꯖꯔꯤ ISTV Manipuri pau mining tabirba singbu taramna oksari uzik maruiba pauda ukrulda state police amadi IRB thamlibasi center da pau piraga thambani mahausa gi phibam da hanjilaglabadi lokthokpa yai haina deputy CM gaikhangamna phongdokri uzik pau sandokna pizari उखरुलदा IRB यावना स्टेट पुलिस अमदी CRPC की धारा चामगा निफुमरी थमलिबसी महौसा की फिबम दा हंजिलगलबदी हेक्टा लोकथोपा याई हिरामसिगी मतांगदा नुमित खुदिंगी सेंटर दा पाउ पीरी मियांगी पुंसी अमसुंग लंथुम कन्नबा थंबनी हाइना होम मिनिस्टर की चार्ज पुरीबा डिप्यूटी चीफ मिनिस्टर गखांगमना फोंदोखरे हिरामसिदा रिपोर्ट अमा डिप्यूटी चीफ मिनिस्टर गखांगम की बाबूपुरा क्वार्टर ISTV न्यूज की अखनब टीम उनब वाफम फोंदोखिबनी ISTV न्यूज हंगुवाहम की पाखुम पीरदना हंदकता उखरुदा मिसी मिना असोपन क्या थोखिबा नुंगाइते मियांग येंगगा ngasi नुंगतिल पांगथोकदोबा लेखिदबसिंगी फ्यूनरल सर्विस के दमक ngarang चीफ मिनिस्टर यावना पांगथोकपा मॉनिटरिंग रिव्यू मीटिंग ना ngasi यु पुंग मापनदगी नुंगतिल पुंग अहुम फावबा उखरुदा थमंबा CRPC 144 अदु लोकथोकले मसी प्रजा सिंग अपन बथोकनबनी उखरुल माइकैदा चही खरा सिदा एंटी सोशल एलिमेंट्स सिंगना प्रोमिनेंट फिगर यावना मियो जोम लोम हाटखरे अदुना तंगाई फदना सरकार की खुंगथांग असि लोकलपनी लूटपाट तौबा मिहात मिपुन अमदी किडनैप की थौदोग असि लैबना प्रजा सिंगद मखलगा फोर्स सिंग असि डिप्लॉय तौबनी प्रजा सिंगदी हराव फाउनरिबनी हाइबो वाफम गैगागमना फुंदोकी तोरपसना खगे लूटपाट की किडनैपिंग की मिहात मिपुन से सम नोंग कांगदना थोपदौन तोरपा हाइतारे अदुदा जिगी इवन इलेक्टेड मेंबर्स सिटिंग ओइबा अदु फावदा तोरपसिदा मसिदी लाइफ एंड प्रॉपर्टीज असे कोई कन्वेंशन स्टेट की मथौनी मरमना कोई अफम थोप तोब चुमी हादना कोई अदुगी स्टेप सेंक्शन बनी मदु कनामा की अगेंस्ट अंदे कनामा ग्रुप अमगी अमदी कम्युनिटी अमगी इंडिविजुअल अमगी अगेंस्ट नत्ते मसी कोई प्योरली कोई यामन याम पुंसी अमदी property section ngak sinra bahayana Deputy Chief Minister Gakhangna Makataraduna Handaki Live TV incident Aduda Niyamu Nomaina Panki Badu Police Nani Haina Hekta Halbiaro Railing Lapi Banyam Marakarisu Kulai Puduna Lapanyo Yauri Masigi Chapsab Kudamlay Hojik Asian Bakhanganaba Inquiry Kana Satari Manipur Sarkarna Ukulda CRPC 144 Thalubasi Karishu Sonalite Tampaki District Mari Desu CRPC 144 Asi Thamli Warori Basimi Karigi Thon Simi Haiki Parza Ayam Masi welcome Tori State Police Tagi Kulai Loki Basi Fanganaba different channel da Kana Honari Soidana Fangare Masig Matanga CSO Singasu Wari Sanare Haki Loki Bagadra Monkey Bagadra Adu Matanga the quite different channel the quite Honari the Madurika Batona recover show the talking of money Mohon so Freuden Pitorkari in Kali Madu Pascal Karisu Kanabasnate Adana Maduna Madam or Hena कई हागदा पत्तबा तो थोहनिंगा निया से तजदे हौजिक उखुलदा स्टेट पुलिस सिंग असिमा पांतोंदना असम राइफल्स सिंग पेट्रोलिंग चटपना चिंग तौदुना लेरे मसी सेंटर की ऑर्डर लेब्रा हाइन हंगदसु डिप्यूटी चीफ मिनिस्टर गखांगना असम राइफल्स की माइकेदगी स्टेट गवर्नमेंट ता रिक्वेस्ट तौदुना थोनिंगदबा तौदु खेना थोकतननबा मकोई अमुक्ता हाक्सेगे हाइरपदगी हाइकी अमुबुरबसु CRPC 144 थमदा प्रजा सिंगदा थोना अकाइब पीबनते आइन दी वांगदा मियाम पुंदना इरांग सागरनबा होनरपदा अयाब लोननबा खंगनबा अदुने मरमदुना प्रजा सिंग शांति लांगनबा होनबदा सरकार कोऑपरेशन पीडियो हाइनसु गखांगम फोंदोकी ISTV पावडमक एन बोयाई एन रंजन अमदी नावेवन फिलिप्स बाबूपरा इम्फाल Hana North AOCda Lairamba United Bank of India 80 line ngasidagi JN Hospital manaki ayang palilambi da oina nauna hangkre Thoramasida DC Infal is Joy United Bank of India ki Chief Pradeep atai official kya susaruk gyaki North AOCda Lairamba bank asi customer singi hena khudong sananaba JN Hospital manakta nauna hangdopani customer singna nauna hangdogiba mafamasida lakpinaba bank asigi maikaidagi khangali Lions Club of Infal Laimayuna Sinduna Nipan Sabha Charter Night Thoram Amasung District Governor Official Visitation Thoram Ngarang Chingmairong Khongnang Ani Karakta Laiba City Hospital and Research Center gi Multi-Purpose Hall da Pangthokre Thoram asida Lions Club International District 322D gi District Governor H Manikumar Hanagi District Governor T Satapyata Lions Club of Infal Laimayon ki President KH Komti su sarugyaki Thamasiga mari lainana Lions Symphonic Koba Bulletin amsu fongki
District Governor H. Manikumar na Lions Club na kunai asigi miyam gidamak yaifanaba thabak thoram kya pangthokli Lions Club of Imphal Laimayo na miyam gidamak honariba ase thaganingai ni haiki Manipur Sarkar ki Higher Secondary School Singyaung na Sarkar ki Mahi Tampam Sang Sing Sitharapagi Maram Singi Manungda Private Higher Secondary School Amasung High School Chengum Saubagum Linkanarak Panani Lanai Sandal Lambigi Maram Chadaba Maungi School Pangling the Lingbagi Thosela Se Chumthokna ba Manipur Sarkar da Taksin na ba All Manipur Government Higher Secondary Lecturer Welfare Association ki Mifam Amana Warep Lokri Sarkar ki Mahi Loisang Sidarakpa Matamda Oza Khaktada Tainabagi Mahuta Punamaki Asoiba Khara Lainai Haibasi Leibak miyam na khanthaminnabagi loinana mathong ningthina tawdaba oja singgi asoiba chumthokminanaba haibasi loishangi khutta oja singna thamoi sing sinajari oja singgi association singa education loishanga toina tanaduna sarkargi mahi loishang kandaba khanthaminaba changi sarkargi mahi loishang hingat hannabu honabada regular lecturer sing amasung school singi darkar leiba staff sing changi adubu regular lecturer lokdaba kuikre maramaduna regular lecturer sing lobiu Nakalamarumda matam sangna part-time amasung contract lecturer oina thabak tawraklaba oza kayabu tangkak naina regular piragani haibasi association thagatpa phungdorakli hangdona leiriba vice principal amasung principal singsu athuba matamda mention binaba dabi tawri National Nutrition Week hawdokpagi thoram ngasi Khuman Lampakta leiba Bal Bhavanda Porsak Ahar Deska Adhar Haiba workshop amagaloinana pangthokri Thoramada Social Welfare Minister A.K. Mirabai Social Welfare ki Principal Secretary S.K. Dev Burman Joint Secretary H. Rupasandrana Maruiba Mui Singona Saruk Yaki Social Welfare Department Sindana pangthokpa thoram aduda wangang kibasingna Nutrition Week pangthokpagi wahanthok lehensi hairabadi sarkarna piriba nutrition singase angang singda matam sana yohanuna pizanaba honasi masi pangthokna bhonabada anganwadi worker dagi hauraga staff khudimangna mathau ningthina tawba changi phungdoknaki Minister A.K. Mirabai na leibak sin mathungna pangthokliba thoram ase Manipur gi oinasu district mapanda pangthoktuna angang dagi hauraga ahal oiraba sing yauna machi oiba chinjak chaduna tinjang kaijang daba khunai ama ohenna honari mama oibi singna miro lingai dagi hauna afaba chinjak saduna angang gi damak chikchin haugadabani machi oiba chinjak singi manungda mama gi khomlang haibasi khwaidagi maru oi adubu angang singda khomlang thapagi mahutta chawkhatpagi mingda atopa chinjak pizaduna angang singda machi oiba chinjak watpagi laina laihalli mayamasi wakhal tahanduna department ki DSO madi atai staff singna awareness kya pigdabani haiki Department asi mioi bana pokpadagi siba phawbaga mari leinabana khajiktang soibada miyamna yengsinpham oibana staff khudimangna pukchel sengna thabak tawmina si haiki aikoi ngasi aikoi iramdam sida phangliba sinjak sinsina aikoi wata padaba aikoi tinjen gaijang daba lamdam mamagi akhaba nagrik amama puthokna bogana bada aikoi na house to house awareness pibaga sab manana paikatpa yarba policy program kaya amani Sawombung Gram Panchayat ki Pradhan Nongmaina Kaplamba Masung Ucheko Nongpo Gram Panchayat ki Pradhan Anita Nauribom gi yumda Nongmai Kapsalamba Thawongbu Yaningdaba Phongdoktuna Imphal East District Panchayat Parisana ngasi Imphal East DC Complex da leiba Panchayat Bhavanda wakat mifam chathakri Imphal East ki manungda leiba Pradhan kyana wakan mifam aduda saruk yakhi Imphal East District Panchayat Parisad ki Vice President T.S. Gomtina Miyam gi mihut oiriba singda sigumba tamthiraba thabak kya chatharamba sipende mari leinaba minister na tumina laisin biganu haiki Chathara thabak thawang chingsida miyam gi koi parja gi mihut chingsida chumba thabak chathara abhawda koi state government jina ngasi bhawda miyang changsin bertaba karino haiba langa langjil ama bhaw tv da bse masimakso koi yamna koi gi district panchayat parichatna duki matik nuai taba phungto Awang Nongpok Lamnamda ahanba oina Manipurda online GPF information system ama hangdokri AG office ta pangthokpa thoram aduda senior deputy accountant general NG Root deputy accountant audit Nirmala Maisnam NIC Manipur state unit ki SIO Rajan Singna maru oiba mu sing oina saruk yakhi system asina employee amagi GPF ki senfam kya lai amadi kya season kre haibadu line khangbak ngamlagani Government employee की GPF account hang रिबा मी सिंग AG office ता लाख पगी लाख रसु यारनी number 2 दा खोई की post office ता सा मतम चाना post office की through दा थाबा GPF statement asi post office ता मोइन पी दबदो मची चाना पी दबि खुदों सा दब लेबा अदो हजिक website ता लेरगे मयुम देगी मा internet लेरदी internet लौथबसि नत्रगा cyber cafe अमदा संग लौथरसि
Consumer singna mai gi khasna mapung phana pihan ge hairabadi miyam da mapung phana mai piba tangai phade haina senior journalist Irengbam Aruna ngasi Consumer Rights and Duty haibasida GP Women's College of Consumer Club Manipur amadi GP Women's College anina khusamna dana pangthokpa Consumer Awareness Program da haikre Thauram maduda Consumer Club Manipur gi President P Arun Kumar GP Women's College ki Principal Y Chandra Sakhi amadi Mahiroi kyana saruk yakhi Resource person noina District Consumers Dispute Redressal Forum Imphal gi former President Dr. C.S. Narendrana Consumer Rights and Duties ki matangda wangang ki DM College Science ki hanigi Principal G. Tom Basarmana Food Safety Hybrid matangda wangang luduna Myanmar romdagi punsilakli bachana na bapolam sing asigidamakta More Town da Food Testing Laboratory Center ama thambatangai fadre Consumer sing na chana na bapot laiba matamda matam hela bapot la hybrid ningthina yengadabani haiki Senior Journalist Irengbam Aruna Problem on Electricity in Manipur haiba topic ta wangang laduna Manipur da hauzik mai pibagi mong matawasi niyom chumna amadi consumer singu pehla labadi mai gi tax mapung phana khonggat pangamgani Manipur da PDS ki item sing miyam na phangpham thokpa du phanglibra haina authority ni yengsin batangai fade haiki gas LPG retail outlets in kerosene सरकार ने बगी पूरे भी सिर्फ वो availability of items essential items मसी सरकार को provide करवा safe environment की provide करवा तो टाउन लेवल अपने खुद ही Marui bapau amuka na pizari Ukhulda State Police amadi IRB thamlibasi center da pau piraga thamani mahausa gi phibam da hanjilaglabadi lokthokpa yai haina Deputy CM ga khangam na phongdokre Meeting tabir basingbu amuka na khrunjari